mahakki mamingdang panbada maithongda momon nokjaramba mahakki saktam ubada kanamtabu yingningkhidaba himalay chingsangi wangmada leirabasu lanthokduna unabada waba phawkhidaba mahakka leminaragadi chahi lising hinninglamba khanjaramba punamak ngasidi aremba tare. Now time for wake up. You are wasting your time. Mabu karamna kaogani anoba nahak anoba punsi karamna oigani. Point taret khak haijage. Number 1. Don't blame. Don't take revenge. Forgive her. Mingonda moral sibiganu. Mana nangonda sokaliba aduga samanana. Mangonda su sokhangi khanbiganu. Mibu ngakpidriba makai. Isabu ngakpiba ngamoy. Aduna first, forgive her. Number 2. Reset your phone. Condition yamna lure. Kauba sungam ngamdre. Adu oiragadi mahaki photo loina kakthatpiyu. Contact number kakthatpiyu. Social media, Facebook loina unfriend tawbiyu. Mahakna nangonda pibirakiba gift lapna udanaba thambiyu. Number 3. Avoid negative thoughts. Negative wakhal amata khanbiganu. For example, ai chak charoi khallaba nahak negative khalle. Madu khanbiganu. Negative friends tagi lapna leibiyu. Engonda khaktang thokpa natte khandokpiyu. Positive wakhal khaktamak khanbiyu. Number 4. Forget past. Fanglaroidabada waraga fangkidra. Possibility is 0 because she has gone. Adu oragadi wabiranu kaukthokpiro. Adubu haukrabasing karamna kaogani. Thabak yamna chilhanbiyu. Wakal wanabagi matam sumpi piranu. Imagi mateng pangbigera, dadagi mateng pangbigera, karigumba ama hekta tauraga leibiyu. So keep busy. Number 5. Convert negative energy into positive energy. Nahakna prok saido, warido negative energy ni. Energy si manghan bangamoy, aduna madu positive energy do onthokpiyu. Haugadaba haukre, chatkadaba chatkre. Haujikti ai hanagi punsidagi henna improve tawnaba hotnarage, anaba punsi ama oirage khanbiyu. Number 6. Punshigi pandam ama thambiyu. Pumnamak ni khanjarambi mahak yaudrabada kaidorudoino pandam amuk thamludana sumaina khallaba nahak negative oiri. Ai goal set tawgani. Ai ki best version ama oirage khanbiyu. Negative videos, useless videos yengbiganu, kanaba pigidaba video yengbiyu. Number 7. Change your attitude. Pot amada kamaina yenge haibaduni attitude hairibasi. For example, ising glass amada kamaina yengi. Mi amana tangkai thanbasi ugani, mi amana tangkai hangbasi ugani. Aduna warido tangkai hangbase sum urga leire. Amuktang tangkai thanbase ubiyu, ama chatkre, chalankro, wabiranu. Anauba kanagumbi ama adomgidamak ngairaga leiri haibase kaubiganu. So bye bye, take care.